Laikidrawa BJP की MLA Bungjanging Balti की Hakchang BJP National Headquarters mamang da thamtuna khongjang changsin gani ZCC ahan bada JDF की चेयरमैन दगी मरुई बा वफम खरलो खचके लमहेन बा युंगाव बा तंखुल अमदी कुकी नहा सिंह पुनरगा कुकी नागा वार थोखन बा याबा नते मीने इंसिल लगा खतना हल्लगा अखोइना यौसिन गदबा नते हाइना JDF की चेयरमैन ना फोंदोपिरी Manipuri Naga amasung Kuki mari falak tabagi maram oirga Western Kangpokpirom da leiba Inpui Naga Defense Guard na kupna yengsinba hukre hairi mafam asi Kangchup range ki jaga amadani hairi Linthoi ngasi Jiribam District Police na Guwahati dagi fangle Jiribam dagi lengang pokpi dagi saliba thasi gi tang mari da morning walk tawkiba dagi tiba khangtana lairakkiba sahi taraga mathoi tangai per Linthoi ngasi Jiribam District Police ta Guwahati dagi fangle thoru adu da senabani haiba nan Manipuri Meeoi amasu phakat pangamle hairi akupta maron ngai Ria Village ki Secretary Ninglum Moibana Fongdoragli Kuki amadi Tangkhulga gi marakta irang tholiba sida Tampaklamgi Clubs Organization amadi tongan ba sinfam da leriba sing punsenduna ngasi Ria Village ki khunja sing da tengbang polam khusin nabagi thoram amaga mari leinana wafam asi fongdokhibani thoram adu da Ria Khulgi Secretary Ninglum Moibana High Security Force sing na michang mikhai nai dana irang asi control tawba mathau tai lengak loi sing na lamdam asida tholiba issue sing asi bukup na miyeng changduna ingtappa purakna bahona bada chumba lambi oigani haiki tengbang polam sing adu thongju sporting club na thodang loduna thongju kawa hairangoi thong wangkai khurai gi tongan ba club organization maira pai bi nupi lo famadi wakhalon manaba miyoi sing na khaigan na duna khusin na kibani tengbang polam pi bi thoram adu da Ria Village ki ding thau wangoning mahung thongju sporting club ki president na mairak pam chingkai South Angkhul Union ki chairman Augustine Kasung amadi na mairak pam laikai apun maira pai bi ki president thodam inau chana dice member oina sarugya ki justice pangan bada mateng pangani Joy Kumar ronglaw bidhau ki April Taret ki angan matam da thoki ba bom pokai bagi thokdok amada pikliba angang ani laikhidaba aduga mari lainana thokdo asigi achumba langla langjil puthok justice phangna ba hona bada NPP Tera Lai gi Maikai dagi angamba mateng pangani haina party sigi president Yumnam Joy Kumar na fongdokre hana deputy chief minister oiramban National People's Party Tera Lai gi president Yumnam Joy Kumar amadi party sigi maroiba miut sing na ngasi ayuk tonglaw bidu chatuna laikhidaba angang anigi imung manungi mioi singa unaduna imung asina hojik nangliba awabada saruk yabaga loina na party sigi maikai dagi thaudo adubo akanba mawongda condemn tawbaga loina na mihat pasing Puthokuna justice phanganbada angamba mateng pangani haibi wafam imung manungi mioi singna fongdoklamki ngasi party sigi president Yumnam Joy Kumar hanagi MLA S Subha Chandra Pasoi Kendra gi miref oigadoriba RK Ramesor thanga Kendra da miref oigadoriba Haistam Rusel Langthabal Kendra da miref oigadoriba Karam Navakishor Basanta yauna atai party asigi miun singna laikhidraba angang anigi apokpa oinam mangal ngamba amasung apokpi oinam ongbi Benita yauna angang anigi mapubok amadi mabongna chingba imungi mioi singa unaduna wari sanaki imung manungi mioi singa ngasi unakhiba adu da party ki president Yumnam Joy Kumar na thokiba thogdo adu pawoina taram badagi ngasi ahan boina thogdo thokiba yum adu uba amadi laikhidaba angang anigi leihoriba apokpa mapa amadi mapubok mabokna chingba ubada amuka hena nungaitaba fawi haina fongdokpaga loinana mahang masamang matam amada state asigi director general of police oiramba amadi BSF tasu Sikhre leiramba adu da mahaki oiba experience kaya ama leijari adugi sumathekta mahakanak police officer amadi atai security personnel kaya amasu lairi party si hojik government paibada yawba party sunati maram aduna government asida party sina kari shutoba ngamdraga so magi level dagi khangna chanaba security personnel singa pau faunaraga thaudodugi justice phanganaba honabada hek angamba thakta party sina mateng pangani haiba wafam so fongdolamki Luwai kilo ama faring rang police na sengmai pangal tabi ki Lifeline Hotel mamang dagi sangayumfa Myron Khul may lekay dagi MD Sajid Khan kuna nipan kauba miyoy ama kilogram ama romlumba WY table lishing tara amasung atay polam kharaga kona na fare hai Aadhaar card ta hong balay roy PIB na thokpa cherol amada sahi sigilo silakpada photo amasung QR code sizinaduna Aadhaar card sing da hong balay helagani hai bigi pau phone narakpa amasung social media da sanduragli basing asi aranmani Aadhaar card ta siguma makhal gi hong ba mata lay roy haidi Mari laina de KCP changangai me lekai de Gilashram Anil Singh kauba KCP ibungo ngangom ge active cadre ama Manipur police na fare haiduna police department gi Facebook page ta phongdok liba adu Kanglaipa Communist Party ga mari laina de haina party asigi Information and Public Relations ki Secretary M Punsiba Maitai na thadorokpa cherol amana phongdoragli Panjal gi report pikhalang na bakhangan kre Supreme Court na chahi asigi February da pirakhiba directive amagi matung ina state asigi open correctional institution OCI
ꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯚꯤꯌꯨ ꯇꯧꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯍꯥꯏ ꯀꯣꯔꯠꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯃꯦ 4ꯗ ꯁꯨꯑꯣ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯊꯥ ꯑꯁꯤꯒꯤ 25ꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯑꯣꯄꯟ ꯖꯦꯜꯁꯤꯡ ꯃꯊꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯆꯂꯥꯏꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯍꯥꯏ ꯀꯣꯔꯠꯁꯤꯡꯅ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛꯇꯤꯚ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏ ꯀꯣꯔꯠꯅ ꯁꯨꯑꯣ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯁ꯭ꯇꯦꯇꯁ ꯔꯤꯚꯤꯌꯨ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ UAEꯒꯤ ꯑꯣꯏꯜ ꯗꯤꯄꯣꯗ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ UAEꯒꯤ ꯐꯨꯖꯥꯏꯔꯥꯗ ꯂꯩꯕ ꯑꯣꯏꯜ ꯗꯤꯄꯣꯔꯠꯇ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ UAEꯅ ꯏꯔꯥꯟꯕꯨ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 9ꯗ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ UAEꯒꯤ ꯑꯣꯏꯜ ꯗꯤꯄꯣꯔꯠꯇ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯦꯇꯦꯛ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ UAEꯒꯤ ꯐꯨꯖꯥꯏꯔꯥꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ UAEꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯀꯌꯔ ꯁ꯭ꯇꯥꯔꯃꯔꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯀꯌꯔꯅ ꯏꯔꯥꯟꯅ ꯈꯨꯗꯛꯇ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇꯨꯅ ꯑꯦꯄ꯭ꯔꯤꯜ 9ꯗ ꯆꯠꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯀꯥꯡꯂꯣꯟ ꯑꯗꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯜ ꯗꯤꯄꯣꯔꯠꯇ ꯏꯔꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯄ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯍꯥꯛꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ UAE ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ UKꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯒꯤ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛ UKꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯍꯣꯁꯇꯤꯂꯤꯇꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯏꯔꯥꯟꯅ ꯈꯨꯗꯛꯇꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯝ ꯆꯥꯕ ꯋꯥꯐꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯊꯛꯇ ꯇꯨꯡ ꯀꯣꯏꯕ ꯏꯪ ꯇꯞꯄ ꯔꯤꯖꯟ ꯑꯃ ꯑꯣꯏꯅꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ USꯒꯤ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯅ US ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯅꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯃꯥꯡꯖꯧꯅꯅ ꯃꯔꯤ ꯂꯩꯅꯕ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯏꯔꯥꯟꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯃꯧꯂꯥꯅꯥ ꯃꯣꯍꯝꯃꯗ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯛꯅꯥꯏꯔꯕ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯁꯩꯈ ꯎꯜ ꯍꯗꯤꯗ ꯃꯧꯂꯥꯅꯥ ꯃꯣꯍꯝꯃꯗ ꯑꯥꯏꯗ꯭ꯔꯤꯁ ꯉꯁꯤ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝꯕꯨꯁ ꯑꯗꯨ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯆꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯨꯇꯝꯖꯤ ꯑꯦꯔꯤꯌꯥꯗ ꯃꯧꯂꯥꯅꯥ ꯃꯣꯍꯝꯃꯗꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯅꯤꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯍꯝꯃꯗ ꯑꯥꯏꯗ꯭ꯔꯤ ꯔꯤꯂꯤꯖꯟꯀ ꯃꯔꯤ ꯂꯩꯅꯕ ꯗꯥꯔꯁ-ꯏ-ꯍꯗꯤꯗ ꯄꯤꯔꯨꯅꯕꯒꯤꯗꯃꯛ ꯗꯥꯔꯨꯜ ꯎꯂꯨꯝ ꯎꯇꯝꯅꯟꯖꯥꯏ ꯇꯝꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯦꯝꯕꯨꯁ ꯑꯗꯨꯗ ꯃꯣꯍꯝꯃꯗ ꯑꯥꯏꯗ꯭ꯔꯤꯁ ꯇꯝꯊꯤꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯃꯅꯥꯛ ꯅꯛꯄ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯃꯣꯍꯝꯃꯗ ꯑꯥꯏꯗ꯭ꯔꯤ ꯄꯥꯀꯤꯁꯇꯥꯟꯗ ꯏꯁꯂꯥꯃꯤꯛ ꯑꯦꯖꯨꯀꯦꯁꯟ ꯄꯤꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕꯇ ꯅꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯃꯣꯍꯝꯃꯗ ꯑꯥꯏꯗ꯭ꯔꯤ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯣꯔꯛꯇꯨꯅ ꯆꯥꯔꯁꯥꯗ ꯁꯤꯇꯤ ꯇꯝꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯝꯕꯨꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯑꯦꯝꯕꯨꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯁꯥꯎ ꯄꯥꯎꯂꯣꯗ ꯄ꯭ꯂꯦꯟ ꯑꯃ ꯀ꯭ꯔꯥꯁ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯄꯥꯝꯄꯨꯜꯍꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯁꯥꯎ ꯄꯣꯂꯣꯗ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯐꯥꯌꯔꯋꯥꯔꯛ ꯐꯦꯛꯇ꯭ꯔꯤ ꯄꯣꯠꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 22 ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯍꯨꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯡꯁꯥ ꯂꯤꯌꯣꯡꯌꯥꯡ ꯍꯥꯎꯁꯦꯡ ꯐꯥꯌꯔꯋꯥꯔꯛ ꯄ꯭ꯂꯥꯟꯠꯇ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 22 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 34 ꯍꯦꯟꯕꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯏꯅꯥꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:40 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯌꯔꯋꯥꯔꯛ ꯄ꯭ꯂꯥꯟꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕ 3 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗꯁꯨ ꯃꯩꯈꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯆꯥꯡꯁꯥ ꯂꯤꯌꯣꯡꯌꯥꯡ ꯍꯥꯎꯁꯦꯡꯗ ꯂꯩꯕ ꯐꯥꯌꯔꯋꯥꯔꯛ ꯄ꯭ꯂꯥꯟꯠꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ
ꯐꯪꯕꯒ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯀꯔ 500 ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕ ꯔꯣꯕꯣꯠ ꯐꯥꯎꯕ ꯁꯤꯖꯤꯟꯅꯈꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯀꯔꯁꯤꯡꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯏꯔꯋꯥꯔꯛ ꯄ꯭ꯂꯥꯟꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯟ ꯄꯥꯎꯗꯔ ꯋꯦꯌꯔꯍꯥꯎꯁ 2 ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯀꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯟ ꯄꯥꯎꯗꯔ ꯋꯦꯌꯔꯍꯥꯎꯁ 2 ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯅꯕ ꯑꯈꯟꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖꯀꯤ ꯃꯇꯨꯡꯏꯟꯅ ꯐꯥꯏꯔꯋꯥꯔꯛ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯁꯤꯡ ꯀꯥꯏꯗꯨꯅ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯁꯤꯡ ꯃꯆꯦꯠ ꯀꯌꯥ ꯁꯥꯐꯨ ꯀꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯏꯕꯒꯤ ꯃꯃꯤ ꯀꯌꯥ ꯎꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯅꯥꯛꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯎꯁꯦꯡ ꯐꯥꯏꯔꯋꯥꯔꯛ ꯐꯦꯛꯇꯔꯤ ꯄꯣꯈꯥꯏꯗꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯗ ꯅꯠꯇꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯅ ꯁꯥꯕ ꯊꯣꯡꯅꯥꯎꯒꯤ ꯐ꯭ꯔꯦꯝ ꯐꯥꯎꯕ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯏꯅꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫